ꯈꯨꯔꯨꯝꯖꯔꯤ ꯀꯪꯂꯩꯆꯥ ꯄꯨꯝꯅꯃꯛ ꯉꯁꯤꯗꯤ ꯀ꯭ꯂꯦꯔꯤꯐꯤꯀꯦꯁꯟ ꯑꯃꯠꯇ ꯇꯧꯖꯒꯦ ꯃꯗꯨꯗꯤ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯂꯩꯕꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯀꯟꯇꯦꯟ ꯍꯣꯡꯗꯣꯛꯆꯔꯦ ꯃꯁꯤꯗ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯗꯅꯕ ꯍꯥꯏꯖꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯈꯥ ꯇꯥꯅ ꯁꯄꯣꯔꯠ ꯑꯗꯨꯃꯛ ꯇꯧꯕꯤꯈꯣ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯌꯥꯝꯗ ꯑꯔꯥꯏꯕ ꯃꯑꯣꯡꯗ ꯌꯥꯝꯅ ꯂꯥꯏꯅ ꯂꯧꯁꯟꯕ ꯉꯝꯒꯗꯕ ꯃꯑꯣꯡꯗ ꯐꯦꯛ ꯑꯣꯏꯕ ꯀꯟꯇꯦꯟꯗ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯖꯔꯛꯀꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯀꯟꯇꯦꯟ ꯃꯈꯥ ꯆꯠꯊꯔꯁꯤ ꯋꯥꯔꯤ ꯑꯁꯤ ꯅꯣꯔꯠ ꯀꯣꯔꯤꯌꯥ ꯀꯧꯕ ꯂꯩꯕꯥꯛ ꯑꯁꯤꯅ ꯃꯇꯧ ꯀꯔꯝꯅ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯂꯝꯕꯗꯒꯤ ꯗꯤꯛꯇꯦꯇꯔꯗ ꯑꯣꯟꯈꯤꯕꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯍꯣꯠꯅꯖꯒꯦ ꯁꯨꯄꯔ ꯄꯥꯋꯔꯅꯤ ꯍꯥꯏꯖꯕ ꯁꯣꯚꯤꯌꯦꯠ ꯌꯨꯅꯤꯌꯟ ꯃꯇꯝꯗꯨꯗ ꯔꯁꯤꯌꯥꯅ ꯂꯨꯆꯤꯡꯗꯨꯅ ꯍꯧꯖꯤꯛ ꯇꯣꯈꯥꯏꯕ ꯂꯩꯕꯥꯛ ꯑꯣꯏꯈ꯭ꯔꯕ ꯌꯨꯀ꯭ꯔꯦꯟ ꯕꯦꯂꯥꯔꯁ ꯀꯖꯥꯀꯤꯁꯇꯥꯟ ꯎꯖꯕꯦꯀꯤꯁꯇꯥꯟ ꯖꯣꯔꯖꯤꯌꯥ ꯑꯁꯤꯅꯆꯤꯡꯕ ꯂꯩꯕꯥꯛ 15 ꯄꯨꯜꯂꯒ ꯁꯦꯝꯕ ꯂꯩꯕꯥꯛ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯁꯣꯚꯤꯌꯦꯠ ꯌꯨꯅꯤꯌꯟꯒꯤ ꯂꯩꯉꯥꯛꯂꯣꯟ ꯋꯥꯈꯜꯂꯣꯟ ꯃꯇꯝꯗꯨꯗ ꯅꯣꯔꯠ ꯀꯣꯔꯤꯌꯥꯗ ꯁꯥꯁꯟ ꯇꯧꯈꯤꯕ ꯀꯤꯝ ꯏꯜ ꯁꯪ ꯑꯇꯣꯞꯄ ꯁꯨꯄꯔ ꯄꯥꯋꯔ ꯑꯣꯏꯔꯤꯕ ꯌꯨꯅꯥꯏꯇꯦꯠ ꯁ꯭ꯇꯦꯠꯀ ꯀꯣꯜ ꯋꯥꯔ ꯇꯧꯈꯤꯕ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯃꯥꯡꯁꯤꯜꯂꯛꯈꯤꯕ ꯑꯃꯗꯤ ꯑꯣꯄꯣꯖꯤꯁꯟ ꯀꯝꯗꯧꯅ ꯃꯨꯠꯈꯤꯕ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯅꯩꯅꯔꯒꯗꯤ ꯃꯄꯨꯡ ꯐꯥꯅ ꯗꯤꯛꯇꯦꯇꯔ ꯑꯣꯏꯔꯛꯈꯤꯕꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝꯁꯤꯡ ꯈꯪꯕ ꯉꯝꯒꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ 1945 ꯋꯥꯔꯜ ꯋꯥꯔ II ꯃꯇꯝ ꯑꯁꯤꯗꯒꯤ ꯋꯥꯔꯤ ꯑꯁꯤ ꯍꯧꯔꯁꯤ ꯑꯄꯨꯟꯕ ꯀꯣꯔꯤꯌꯥ ꯖꯄꯥꯟꯒꯤ ꯂꯩꯉꯥꯛꯂꯣꯟꯒꯤ ꯃꯈꯥꯗ ꯂꯩꯕ ꯂꯩꯕꯥꯛ ꯑꯃꯅꯤ ꯑꯗꯨꯕꯨ ꯋꯥꯔꯜ ꯋꯥꯔ II ꯑꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯀꯣꯔꯤꯌా ꯖꯄꯥꯟꯗꯒꯤ ꯅꯤꯡꯈꯥ ꯇꯝꯂꯕꯁꯨ ꯃꯄꯨꯡ ꯐꯥꯅ ꯅꯤꯡꯇꯝꯕ ꯂꯩꯕꯥꯛ ꯑꯃꯗꯤ ꯀꯧꯕ ꯌꯥꯗ꯭ꯔꯤ ꯃꯇꯥꯡ ꯑꯁꯤꯗꯒꯤꯅꯤ ꯀꯣꯔꯤꯌꯥꯕꯨ ꯂꯩꯕꯥꯛ ꯑꯅꯤ ꯊꯣꯛꯂꯛꯂꯤꯕꯁꯤ ꯁꯨꯄꯔ ꯄꯥꯋꯔ ꯑꯣꯏꯔꯤꯕ ꯌꯨꯅꯥꯏꯇꯦꯠ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯣꯚꯤꯌꯦꯠ ꯌꯨꯅꯤꯌꯟ ꯀꯣꯔꯤꯌꯥꯒꯤ ꯂꯩꯃꯥꯏꯗꯒꯤ ꯍꯟꯈꯤꯗꯦ ꯀꯣꯔꯤꯌꯥꯕꯨ 38 ꯄꯦꯔꯣꯔꯦꯜ ꯍꯥꯏꯗꯨꯅ ꯅꯣꯔꯠ ꯑꯃꯗꯤ ꯁꯥꯎꯠ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯈꯤ 38 ꯄꯦꯔꯣꯔꯦꯜ ꯍꯥꯏꯕꯁꯤ ꯀꯣꯔꯤꯌꯥꯕꯨ ꯇꯪꯈꯥꯏ ꯈꯥꯏꯗꯣꯛꯂꯤꯕ ꯉꯝꯈꯩ ꯑꯗꯨꯕꯨꯅꯤ ꯅꯣꯔꯠ ꯀꯣꯔꯤꯌꯥꯅ ꯁꯥꯎꯠ ꯀꯣꯔꯤꯌꯥꯕꯨ ꯂꯧꯁꯤꯟꯗꯨꯅ ꯑꯄꯨꯟꯕ ꯀꯣꯔꯤꯌꯥ ꯑꯃ ꯁꯥꯁꯟ ꯇꯧꯅꯕ ꯍꯣꯠꯅꯈꯤ 1950 ꯗꯒꯤ 1953 ꯐꯥꯎꯕꯒꯤ ꯅꯣꯔꯠ ꯑꯃꯁꯨꯡ ꯁꯥꯎꯠ ꯀꯣꯔꯤꯌꯥꯒꯤ ꯂꯥꯟꯗ ꯅꯣꯔꯠ ꯀꯣꯔꯤꯌꯥꯅ ꯁꯥꯎꯠ ꯀꯣꯔꯤꯌꯥꯕꯨ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯊꯝꯈꯤ ꯑꯁꯨꯝꯅ 1953ꯗ ꯀꯣꯔꯤꯌꯥꯟ ꯑꯥꯔꯃꯤꯁꯇꯤꯁ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃ ꯁꯥꯏꯟ ꯇꯧꯅꯗꯨꯅ ꯁꯥꯎꯠ ꯀꯣꯔꯤꯌꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯅꯣꯔꯠ ꯀꯣꯔꯤꯌꯥ ꯆꯠꯈꯤ ꯁꯥꯎꯠ ꯀꯣꯔꯤꯌꯥ ꯌꯨꯅꯥꯏꯇꯦꯠ ꯁ꯭ꯇꯦꯠꯀꯤ ꯃꯈꯥꯗ ꯌꯥꯝꯅ ꯊꯨꯅ ꯃꯤꯂꯤꯇꯔꯤ ꯆꯥꯎꯈꯠꯄ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯈꯤ ꯃꯁꯤꯒꯤ ꯃꯔꯝꯁꯤꯅ ꯅꯣꯔꯠ ꯀꯣꯔꯤꯌꯥ ꯍꯦꯟꯅ ꯃꯤꯂꯤꯇꯔꯤ ꯃꯄꯥꯡꯒꯜ ꯀꯜꯍꯟꯅꯕ ꯍꯣꯠꯅꯈꯤ ꯇꯞꯅ ꯇꯞꯅ ꯁꯣꯚꯤꯌꯦꯠ ꯌꯨꯅꯤꯌꯟꯅ ꯄꯥꯝꯕ ꯂꯝꯕꯤꯗ ꯅꯣꯔꯠ ꯀꯣꯔꯤꯌꯥ ꯄꯨꯁꯤꯟꯈꯤ ꯀꯤꯝ Il ꯁꯪꯕꯨ ꯍꯪꯒꯤ ꯂꯥꯏ ꯐꯗꯤꯕꯤ ꯑꯣꯏꯍꯟꯗꯨꯅ ꯈꯨꯗꯤꯡꯃꯛ ꯁꯣꯚꯤꯌꯦꯠ ꯌꯨꯅꯤꯌꯟꯅ ꯁꯥꯁꯟ ꯇꯧꯈꯤ ꯃꯁꯤꯒꯤ ꯆꯥꯎꯔꯕ ꯃꯔꯝ ꯑꯃꯗꯤ ꯂꯩ ꯃꯗꯨꯗꯤ ꯁꯥꯎꯠ ꯀꯣꯔꯤꯌꯥꯗꯅ ꯌꯨꯅꯥꯏꯇꯦꯠ ꯁ꯭ꯇꯦꯠꯅ ꯃꯇꯦꯡ ꯄꯥꯡꯂꯤ ꯌꯨꯅꯥꯏꯇꯦꯠ ꯁ꯭ꯇꯦꯠꯀꯤ ꯋꯥꯇꯕꯨ ꯇꯥꯔꯤ ꯑꯗꯨꯅ ꯁꯣꯚꯤꯌꯦꯠ ꯌꯨꯅꯤꯌꯟꯅ ꯅꯣꯔꯠ ꯀꯣꯔꯤꯌꯥꯕꯨ ꯃꯄꯥꯡꯒꯜ ꯀꯜꯍꯜꯂꯤꯕꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯖꯤꯟꯕ ꯌꯥꯕ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯈꯔꯁꯨ ꯂꯩꯔꯤ ꯃꯗꯨꯗꯤ ꯃꯇꯝꯗꯨꯗ ꯁꯨꯄꯔ ꯄꯥꯋꯔ ꯑꯣꯏꯕ ꯄꯥꯝꯕ ꯂꯩꯕꯥꯛ ꯑꯅꯤ ꯂꯩ ꯁꯣꯚꯤꯌꯦꯠ ꯌꯨꯅꯤꯌꯟ ꯑꯃꯗꯤ ꯌꯨꯅꯥꯏꯇꯦꯠ ꯁ꯭ꯇꯦꯠꯅꯤ ꯁꯨꯄꯔ ꯄꯥꯋꯔ ꯍꯥꯏꯕꯗꯤ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯄꯥꯡꯒꯜ ꯀꯟꯕ ꯇꯥꯟꯅꯕ ꯑꯗꯨꯕꯨꯅꯤ ꯀꯣꯜ ꯋꯥꯔ ꯑꯃꯁꯨ ꯀꯟꯅ ꯁꯣꯚꯤꯌꯦꯠ ꯌꯨꯅꯤꯌꯟ ꯑꯃꯗꯤ ꯌꯨꯅꯥꯏꯇꯦꯠ ꯁ꯭ꯇꯦꯠ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯝꯃꯤ ꯀꯣꯜ ꯋꯥꯔ ꯍꯥꯏꯕꯗꯤ ꯃꯄꯥꯟ ꯊꯣꯛꯅ ꯂꯥꯟ ꯇꯧꯗꯅ ꯃꯅꯨꯡꯗ ꯎꯪꯈꯠꯅꯕ ꯑꯗꯨꯕꯨꯅꯤ ꯀꯣꯜ ꯋꯥꯔ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯃꯐꯝꯗꯤ
कोरियागी लैमाइदा ओइखी सोवियत यूनियन अमदी यूनाइटेड स्टेट मागी वाखलोन हेना चुम्मी खंजरीबनी खुदोंग चाबा असि लौदुना नॉर्थ कोरिया ना डिक्टेटर ओइबदा चाउना मतेंग ओइखी मतमदुगी ओपोजिशन पार्टी करी तौदुना लेखिबना नॉर्थ कोरिया बु डिक्टेटर ओइबदगी कनबा ngamhौद्रिबनो वारी से मखा अमुक चथरसी सोवियत यूनियन की लिचिंग मखादा नॉर्थ कोरिया दा किम इल संगना लुचिंगबा ओइबा मतमदा ओपोजिशन पार्टी खकनतना अतोपा सरकार अदुगी मायोक्ता लैबा मखै उपाय अमा तौदुना नमथबिरमी मखा नैनखिसी किम इल संग गी सरकारना नानथोकपा ngamlaroidaba rule kaya thamjallami kayamuk rule kanbage haibada opposition party fa upai amata laikhide matamdugi sarkar gi mayokta leiba mi hek leibaga aranba maral kaya marum pisinduna namtharami opposition party oirabasu party manungda machet tarabadi upai ama tawduna yanaba loishinnarami aduga सरकार दा अकाइबा पीबा याबा ओपोजिशन पार्टी नत्रगना सरकार बु यादबा मियोइना अचुम्बा nganglaklabadi ahakpa dandi pirami dandi sing adugi manungda jail da thamba otnaiba amadi hatokpagi dandi phau pirami Kim Il Sangna aronba sarkar gi lanmi phau sijinnaduna प्रजाबु याम कन्ना ngak senduna sarkar gi mayokta mi leibra haina thidoklammi Kim Il Sanggi imungna Japan dagi ningkha tamnaba honarambana praja mayamnasu mabu saugatpirammi adubu mamai thangdadi prajagi hak khongaunaba luchingba oirakhi Kim Il Sangna mahakna pairiba pham adu atopana yelaktanaba thabak thoram kayamarum paikhalakhi Kim Il Sangna sarkar paiminariba kangluptagi maga mot chanadaba miyoising lokthokpa horakhi lanmigi luchingba phau pamdrabadi sindokhi magi mayokta leiba khudingmak tapna namthakhi Magi mayokta leiba miyoi singi kholau mensinki Kim Il Sanggi mayokta leiba khudingmak awaba tahanki sarkar gi mayokta kanamata leptanaba ain kaya marum chatnarami achumbagi kholau ngangba phau thingjinki praja miyamda asumna santoklami madudi Kim Il Sung ase North Korea bu kanbinaba amata ngairaba miyoini hairami praja miyambu mamitta utchairami asumna asum kimgi imung gi miyoi singna North Korea da sasan asi makha tana chat Kim Il Sung laikhidraba matung Kim Jong Il na luchingba oikhi hojikna Kim Jong Un na sasan makha chathari mayamna khangjanba yabadi Dictator gi Leibakta leiriba miyoising asi nungaina ningtamna leiba nate aduna asigumba sasan asi aikhoi gi Leibakta thoktaba oisanu hairaga wari asi matang asida loisanjari mayamna na content asidagi lausing gyan phangbiragadi channel asibu madi share tawbiramu mathangi video da amuk punna thengnarasi ngasigidi kainarasi